ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯔꯤꯌꯦꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯦ ꯆꯍꯤ 3ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯔꯥꯡꯁꯤ ꯊꯣꯛꯇ꯭ꯔꯤꯕꯅꯤꯅ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯤꯗꯨꯅꯤ꯫ ꯂꯝꯇꯥ ꯁꯖꯤꯕꯨ ꯍꯥꯏꯕꯁꯤ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯃꯇꯝꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯂꯩꯀꯥꯏ ꯍꯔꯥꯎ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯇꯕ ꯃꯐꯝꯁꯤ ꯂꯩꯔꯝꯗꯦ꯫ ꯊꯪꯅ ꯂꯝꯄꯥꯛ ꯑꯅꯤ ꯂꯩꯕꯗꯨ ꯅꯣꯡꯃꯇꯗ ꯄꯨꯟꯅ ꯂꯝꯄꯥꯛ ꯑꯅꯤꯗꯨꯃꯛ ꯊꯥꯕꯜꯒ ꯁꯤꯟꯖꯟꯕ ꯃꯇꯝ ꯑꯗꯨꯅꯤ꯫ ꯑꯩꯁꯨ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯂꯥꯁ 12 ꯀꯥꯔꯛꯄꯒꯤ ꯏꯔꯥꯡ ꯀꯟꯅ ꯐꯔꯤꯕ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯅ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯇꯤꯝꯁꯤꯡ ꯑꯁꯤ ꯊꯥꯕꯜꯁꯤ 4-5ꯃꯨꯛ ꯀꯥꯎꯊꯔꯨꯔꯁꯤ ꯍꯥꯏꯗꯅ ꯃꯨꯛꯇꯅ ꯍꯥꯟꯅꯗꯒꯤ ꯄ꯭ꯂꯥꯟ ꯉꯥꯊꯣꯛꯅꯗꯨꯅ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯂꯩꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯦ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯅꯨꯃꯤꯗꯥꯡ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯅꯕ ꯀꯦꯔꯒ ꯂꯩꯔꯝꯃꯤ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯑꯩꯒꯤ 2 ꯈꯛꯇꯅꯤ, ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ꯫ ꯅꯨꯄꯥꯗꯨꯅ ꯑꯩꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯈꯥꯗ ꯏꯆꯟꯅꯨꯄꯤ ꯑꯃꯒ ꯂꯩ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯂꯞ ꯄꯥꯔꯨꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯤ꯫ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯅꯨꯄꯥ ꯉꯥꯛꯇ 4ꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯣꯂꯨꯞꯁꯤꯃ ꯑꯉꯥꯡꯗꯤ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯔꯝꯃꯤ꯫ ꯕꯕꯥ ꯏꯃꯥꯅ ꯄꯣꯛꯄꯤꯕꯗꯗꯤ ꯑꯩꯈꯣꯏ 2 ꯈꯛꯇꯅꯤ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠꯇꯨ ꯑꯩꯁꯦ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯑꯩꯒꯤ ꯀꯥꯗ ꯍꯣꯔꯦꯟ ꯀꯩ ꯁꯦꯠ ꯆꯥꯁꯤꯒꯦ ꯍꯥꯏꯗꯅ ꯐꯨꯔꯤꯠ ꯐꯤꯔꯣꯟꯁꯤꯡ ꯑꯗꯨ ꯁꯨꯝ ꯈꯟꯗꯣꯛ ꯊꯤꯗꯣꯛꯄ ꯇꯧꯔꯤꯉꯩ ꯕꯕꯥꯅ ꯃꯄꯥꯟꯗꯒꯤ ꯂꯥꯎꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯃꯄꯥꯟꯗ ꯊꯣꯔꯛꯎ꯫ ꯊꯣꯡꯒꯥꯟꯗ ꯍꯣꯔꯦꯟ ꯂꯥꯏꯒꯤ ꯆꯥꯛ ꯊꯥꯅꯕ ꯄꯨꯈ꯭ꯔꯤꯗꯒꯤ ꯂꯩꯈꯣꯝ ꯈꯔ ꯀꯣꯛꯍꯜꯂꯨꯆꯣ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯐꯖꯅꯕ ꯁꯦꯝꯅꯔꯤꯕ ꯁꯨꯃꯥꯏꯅ ꯂꯩꯒ ꯊꯦꯛꯑꯒ ꯃꯇꯥꯏꯗ ꯌꯨꯡꯁꯜꯂꯨ꯫ ꯅꯈꯣꯏ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯁꯤ ꯊꯋꯥꯏꯕꯨ ꯏꯌꯥꯎ ꯌꯥꯎꯕ ꯎꯗꯦ꯫ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯆꯩꯔꯥꯎꯕꯅ ꯂꯥꯛꯄꯗ ꯊꯣꯡꯒꯥꯟ ꯊꯣꯛꯇꯨꯅ ꯂꯥꯏꯒꯤ ꯆꯥꯛ ꯊꯥꯗꯣꯛꯄ ꯃꯐꯝꯗꯨ ꯐꯖꯅꯕ ꯁꯦꯝꯃꯤꯅꯤ, ꯑꯗꯨꯒ ꯑꯇꯩꯒꯤꯒ ꯐꯖꯕ ꯇꯥꯟꯅꯔꯤꯅꯤ꯫ ꯑꯗꯨ ꯅꯈꯣꯏꯗꯤ ꯃꯗꯨꯒꯨꯝꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯊꯣꯔꯛꯑꯣ ꯀꯔꯤꯅꯣ ꯏꯄꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨ ꯂꯥꯛꯎ꯫ ꯏꯄꯥꯁꯨ ꯉꯥ ꯁꯦꯡꯕ ꯅꯆꯟꯅꯨꯄꯤ ꯑꯁꯤꯐꯥꯎ ꯅꯃꯥꯒ ꯆꯥꯛꯈꯨꯝꯗ ꯏꯟꯁꯥꯡꯒ ꯁꯦꯝꯃꯤꯟꯅꯔꯤ꯫ ꯅꯨꯡꯁꯤꯗ꯭ꯔꯣ ꯉꯟꯇꯥꯅ ꯃꯃꯥꯁꯤꯅ ꯏꯔꯨꯖꯕꯗ ꯃꯥꯁꯨ ꯌꯥꯎꯁꯜꯂꯒ ꯅꯪꯁꯨ ꯑꯌꯨꯛꯁꯤꯗ ꯅꯁꯥꯗꯣ ꯁꯦꯡꯅ ꯏꯔꯨ ꯃꯥꯏꯊꯖꯕ ꯇꯧꯔꯨ ꯂꯥꯛꯎ꯫ ꯍꯣꯔꯦꯟ ꯀꯣꯟꯗꯣꯡꯗ ꯂꯥꯏꯒꯤ ꯆꯥꯛ ꯊꯥꯗꯣꯛꯄ ꯌꯥꯎꯅꯕ ꯊꯣꯔꯛꯑꯣꯅꯦ" ꯍꯥꯏꯗꯅ ꯕꯕꯥꯅ ꯃꯄꯥꯟꯗ ꯎꯔꯥꯎ ꯊꯔꯥꯎꯕ ꯇꯧꯗꯨꯅ ꯀꯧꯔꯛꯈꯤ꯫ ꯑꯩꯁꯨ ꯇꯟꯅ ꯑꯩꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ, "ꯕꯕꯥ, ꯀꯔꯥꯏꯗꯒꯤ ꯂꯩꯈꯣꯝ ꯀꯣꯜꯂꯨꯗꯣꯔꯤꯒꯦ? ꯑꯗꯨꯝ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯥꯔꯒꯁꯨ ꯌꯥꯕꯅꯤ꯫ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯩꯕꯨ ꯀꯣꯟꯗꯣꯡꯗ ꯑꯃꯨꯛ ꯐꯖꯅꯕ ꯁꯦꯝꯃꯨꯈꯤꯗ꯭ꯔꯣ? ꯑꯩ ꯂꯩꯈꯣꯝ ꯄꯥꯏꯅꯤꯡꯗꯦ, ꯈꯨꯠ ꯃꯣꯠꯀꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛꯀꯤ "ꯑꯣꯏꯔꯣꯏꯗꯕ ꯑꯉꯥꯡ, ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯌꯥꯝꯅ ꯊꯨꯅ ꯇꯧ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯅꯪ ꯑꯩꯅ ꯐꯨꯕ ꯆꯩꯕ ꯇꯧꯅꯤꯡꯗꯦ꯫ ꯉꯁꯤꯁꯦ ꯂꯥꯏꯒꯤ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯒ ꯅꯪꯕꯨ ꯀꯅꯥꯅ ꯑꯉꯥꯡ ꯅꯠꯇ꯭ꯔꯤ ꯍꯥꯏꯔꯒꯦ? ꯍꯣꯔꯦꯟꯗꯤ ꯀꯣꯏꯕ ꯆꯠꯂꯨꯗꯣꯏ ꯑꯣꯏꯔꯝꯅꯤ꯫ ꯅꯪ ꯑꯩꯒꯤ ꯒꯥꯔꯤꯁꯨ ꯄꯥꯝꯃꯗꯤ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯨ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ "ꯌꯥꯔꯦ, ꯅꯪꯒꯤ ꯒꯥꯔꯤꯒ ꯊꯧꯖꯅꯤꯡꯗ꯭ꯔꯦ, ꯍꯜꯂꯛꯑꯒ ꯊꯤꯅ ꯉꯥꯡꯕꯗꯨꯕꯨ꯫ ꯑꯗꯨꯅ ꯑꯩ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯒꯥꯔꯤꯗ ꯑꯣꯏꯅ ꯆꯠꯆꯔꯒꯦ, ꯑꯩ ꯂꯩꯈꯣꯝ ꯄꯥꯏꯅꯤꯡꯗꯦ" ꯍꯥꯏꯔꯝꯃꯒ ꯑꯩꯁꯦ ꯑꯩꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯝꯃꯤ꯫ ꯕꯕꯥꯁꯨ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯕꯖꯥꯠꯅꯤ꯫ ꯑꯩꯒꯤ ꯅꯥꯛꯇ ꯐꯨꯒꯦ ꯍꯥꯏꯗꯅ ꯃꯁꯥꯗꯣ ꯍꯥꯞꯄꯤꯡ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯅ "ꯇꯣꯛꯑꯁꯦ ꯀꯩꯅꯣ ꯑꯉꯥꯡ ꯑꯁꯤꯒ? ꯑꯌꯨꯛꯁꯤꯗ ꯑꯃꯨꯛ ꯈꯟꯅꯒꯦ ꯍꯥꯏꯔꯤꯔꯣ? ꯆꯥꯛꯈꯨꯝꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤ ꯑꯩ ꯑꯗꯨꯝ ꯇꯞꯅ ꯂꯣꯏꯅ ꯍꯣꯠꯅꯖꯔꯒꯦ꯫ ꯉꯥꯗꯨ ꯈꯛ ꯁꯦꯝꯕꯤꯔꯝꯃꯣ, ꯑꯗꯨꯒ ꯅꯪꯅ ꯀꯣꯛ ꯃꯄꯥꯟꯒꯤ ꯊꯕꯛꯇꯣ ꯂꯣꯏꯁꯤꯟꯕꯤꯔꯨꯔꯣ꯫ ꯃꯣꯏ ꯑꯁꯤꯒꯤ ꯃꯇꯝꯁꯦ ꯉꯥꯡꯅ ꯊꯤꯕ ꯃꯇꯝꯅꯤ꯫ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤ ꯁꯛꯏꯕꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯁꯥꯗ ꯑꯃꯠꯇ ꯆꯪꯉꯝꯃꯣꯏ" ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ "ꯆꯪꯉꯣꯏ, ꯂꯤꯆꯩ ꯃꯔꯨꯅ ꯃꯅꯒꯟ ꯄꯥꯇ꯭ꯔꯤꯛ ꯄꯥꯕꯁꯤꯗ ꯑꯃꯨꯛꯇꯪ ꯁꯥꯟꯗꯕꯗ ꯒ꯭ꯌꯥꯟ ꯇꯥꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯕꯕꯥꯁꯤ ꯃꯔꯨꯡ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯉꯩ ꯑꯩꯈꯣই ꯕꯕꯥꯆꯧꯁꯨ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯕ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯕꯥꯆꯧꯅ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯟꯗꯛꯁꯦ ꯃꯥꯝꯃ ꯊꯣꯏꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯚꯨꯠ ꯁꯥꯟꯅꯕ ꯍꯧꯔ ꯃꯥꯅꯦ꯫ ꯅꯨꯃꯤꯗꯥꯡ ꯂꯩꯔꯛꯀꯤ ꯃꯤꯅ ꯊꯦꯡꯅꯕ ꯌꯥꯎꯔ ꯃꯥꯅꯦ꯫ ꯑꯗꯨꯒꯤ ꯃꯤꯗꯨ ꯀꯤꯕꯁꯨ ꯈꯪꯗꯦꯅꯦ꯫ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯆꯪꯗꯅ ꯋꯥꯔꯛꯈ꯭ꯔꯕꯅꯦ꯫ ꯑꯗꯣ ꯍꯟꯗꯦ ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯃꯥꯜꯂꯤ꯫ ꯉꯔꯥꯡꯁꯦ ꯁꯣꯔꯣꯛ ꯃꯆꯤꯟꯒꯤ ꯃꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯑꯗꯨꯅ ꯊꯥꯕꯜ ꯍꯥꯏꯕ꯭ꯔꯥ ꯏꯁꯩ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯌꯦꯡꯉꯨꯔꯒ ꯊꯦꯡꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗꯨꯗ ꯇꯨꯔꯦꯟ ꯃꯄꯥꯜ ꯑꯁꯥꯏꯗ ꯍꯦꯛꯇ ꯐꯤꯕꯝ ꯑꯃꯗ ꯃꯤꯑꯣꯏ ꯑꯗꯨ ꯊꯦꯡꯅꯔꯨꯏ ꯍꯥꯏ꯫ ꯃꯗꯨꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯀꯞꯄꯒ ꯂꯥꯎꯕꯒ ꯀꯨꯝꯍꯩ ꯑꯃ ꯇꯥꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯗ ꯑꯩꯅ ꯆꯪꯉꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯇꯥꯟꯅꯕ ꯆꯪꯉꯛꯄꯅꯤ꯫ ꯍꯣꯔꯦꯟꯗꯤ ꯃꯈꯣꯏ ꯄꯨꯂꯞ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯀꯦ ꯍꯥꯏꯔꯛꯈꯤꯅꯤ꯫
Halakpada angangsing asina amuk thengnarurabadi farak ama tarani. Hojipho mubigi masanupado maiba phanyam kauraga yengalagasu gyan tadripa mali adum machinda murung solaga lei hainai ado thauba kamaina tausige akhoi angangsing asibu hangame babana mu tamasong na khoi gidi khangde akhoi gi sidi ngangna thikreda Korean si chu chattoi oiramni akhoi phana thengaga su oiraroi khangde su magi thokpa haibadune adum tawjarasunu thadobani ai moi senanaba matam leite hairame babasong na muk adune akhoi gi su sab mane ado nangi nga sidi keji kaya tai napi sabi mali saure ne prenogi mathela lakpada nugi insang si oina mahau tangage akhoi gi di nga yaukde merames ni angangsing na su nga tawde haidana murung solawri hairame babana mu taso keji hum khara hena lawrakhibani ngaro horen mathela laktoini hairame adumna serawbagi mathelu koi kaya do sabata ko loirba matung imanaba kangu khara laktuna koiba salusi chingsu karusi hobala ame madudaina sumna kumame asaide kamtha salaroige horen thaban kautha doine aduna isase hudiktagi puwa da wahanba yade nakoi chathuro aduga horen thaban do punna chongba salurasi hairame aina domna hairubadagi makoisu hoi akhoi chalage lehoro hairamaga moisu adum thongna ki sanupi su angang ni na singkaninge hairakpadagi babai mama khoi humdi singka basalame Paiso thaban gi damak isa se sem saba pumba loirami numidang wanam tarakpagi du da babai ma isa nupi makoi su hannarakhi makoi ga khalakpaga ise yumdagi thorakna batawrami imana su sakchar ga sallu ujitagi thaban chalaga tingan mandro hairei madudaina ima sakchar ga thaban jongba hongna de ai sara roi horen halaga sarage hairami babana mo adudi nangi sak saruk hapa maroige ko hujikan thaban di nongalamdai pungani phawga songnara daine aduna thangai sengna hayengai poina nangi sak to saro nangi sak saruk haparoi aduga wafa mana saida lightin sanaba but sanaba mi leirabani ko idaba tongno numidang thengna nangna halak toisi soidana thengna tare aduna thabaldo chongwa chaluranu babagi wafa maduda aina amo karamba mino charaw numita lai sana durisi madu angawba mi oirambani thengnaragana nungdo mamak pullaga mamai mapa chapchana em tawruga boplongna thumjalamaka loire ado ai saleko na khoyegi sak saruktu apira hapoigera noi thopata horo ai sale imanaba lai haidana ai de dum yumdagi thora ame madude imanaba bada aina haida udikana ngangsing asi mikira kidre kuna phana ngangaga chu akhoina lawroi haidro hairami babana mok ngai kone makuta tetu khara suhakpa hauraba mali asina kaidawriba o mangedana isanu pa makak yawba sidi sono suba ma hekpu redana hairami adoi sumaduga kaya wakhanda sangamde babada lupa sangwa khakta piu preni manabagi gari thau hanaba nirami babana muk kaino nang saidagi chatribo thokro yadro kaidawagi muk hanjali ino pasagi maramda palakano ipa nakongsi kaya nungaite taba nungaite kumai madudai na mo ima nangwandagi waina lupa sangwa ka pirawu ay pasamata yaudre nirami madudai ima na mukoy singkaru bada kari no lerapagi halakpa lupa sani kakpiraki ay namuk kayo lupa sani na kamay na kona tuino sa humamaga hapo o hairami hanagti babana nang yam na tuna sa lauro lisay na sa daraktringay karaydag lupa sangwa no nang pasato pro sa lauro ng hairaki ay so babaga manabatan badagi imadagi lupa sani do lauruga imanabagi gari maningda tongdo na taban gidamak thoraki adumay nang nga yumdagi thorakto na arapa mapam da satuna taban mapam hiti do na kwesi songami matamado da tabal gase dum pungani phok chongdraga so pungama makai phok de dum thenga songami da sengmadi matamado da ina taban do hawayam na yawrami do swatai kari gisunate aise matamado da nang na taban chongba hekalakpaduda karigino khangdi isasida taban se pukchongna chongningba ma poame numito taban chongbudo loiraga yumda halakpadadi pungse a yawraga leirame yum yawramdai aduda pung ahum muktarga leirame adudaina imanaba sing aduda somna hairame asai babana hairakibado chumdurine sakapa maroi nongalaga oina thangai sengna sakto saro hairibado ngahak leiragadi nongan thorani hairame aigi wafam aduda imanaba sing adusu wa noame akoigi yumsel lampak mayada lei
ꯑꯗꯨꯒ ꯈꯣꯡꯅ ꯂꯝꯕꯦꯟ ꯃꯇꯦꯛ ꯑꯃꯁꯨ ꯈꯤꯇꯪ ꯆꯪꯉꯤ꯫ ꯏꯃꯥꯟꯅꯕ ꯑꯍꯨꯝ ꯑꯃꯒ ꯑꯩꯒ ꯑꯩꯈꯣꯏ ꯃꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯒꯥꯔꯤ ꯈꯥꯝꯃꯒ ꯀꯥꯏꯅꯔꯝꯗꯥꯏꯒꯤꯁꯨ ꯃꯈꯣꯏꯅ ꯊꯥꯕꯜ ꯆꯣꯡꯐꯝꯗꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯔꯛꯈꯤꯕ ꯅꯨꯄꯤꯒꯤ ꯐꯣꯟ ꯅꯝꯕꯔꯁꯤꯡ ꯑꯗꯨ ꯁꯨꯝ ꯁꯦꯚ ꯇꯧꯔꯒ ꯐꯥꯒꯤ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯥꯏꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ꯫ ꯄꯨꯡꯁꯤꯡ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯏꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯑꯩ ꯏꯇꯣꯝꯗꯕꯨ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯑꯩꯁꯦ ꯉꯁꯥꯏ ꯃꯃꯥꯡꯗ ꯕꯕꯥꯅ ꯕꯨꯠ ꯁꯥꯟꯅꯕ ꯂꯩꯔꯦ ꯍꯥꯏꯔꯛꯈꯤꯕꯗꯨ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯐꯥꯎ ꯊꯤꯟꯕꯤꯔꯝꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅ ꯌꯥꯔꯅꯤꯗ ꯄꯨꯡꯁꯨ ꯊꯦꯡꯉꯦ, ꯅꯣꯏ ꯑꯗꯨꯝ ꯍꯟꯖꯈ꯭ꯔꯣ, ꯁꯤꯗꯩꯗ ꯑꯩ ꯑꯗꯨꯝ ꯆꯪꯖꯍꯧꯔꯒꯦ, ꯌꯨꯝ ꯌꯧꯕꯒ ꯆꯞ ꯃꯥꯟꯅꯔꯁꯤꯕꯣ, ꯍꯌꯦꯡꯁꯨ ꯃꯐꯝ ꯈꯔꯗ ꯊꯥꯕꯜ ꯈꯔꯗꯤ ꯂꯩꯔꯝꯈꯤꯅꯤ, ꯀꯨꯝꯍꯩ.comꯗ ꯌꯦꯡꯉꯒ ꯑꯃꯨꯛ ꯆꯠꯁꯤ, ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯋꯥꯔꯤꯁꯦ ꯇꯝꯃꯛꯄꯗ ꯑꯩ ꯏꯁꯥꯐꯥꯎ ꯅꯣꯛꯅꯤꯡꯕ ꯑꯃ ꯄꯣꯛꯆꯔꯤ ꯃꯇꯝ ꯑꯗꯨꯒꯤ ꯏꯔꯥꯡꯗꯣ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯄꯗ꯫ ꯑꯗꯨꯃꯥꯏꯅ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯑꯩꯁꯨ ꯁꯨꯝ ꯂꯝꯄꯥꯛꯇꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯇꯥꯕ ꯂꯩꯔꯛ ꯃꯆꯥ ꯑꯗꯨꯗ ꯁꯨꯝ ꯈꯣꯡꯅ ꯐꯣꯟ ꯌꯦꯡꯉꯒ ꯇꯞꯅ ꯇꯞꯅ ꯆꯪꯉꯛꯑꯝꯃꯤ꯫ ꯕꯕꯥꯁꯨ ꯑꯩ ꯆꯠꯊꯣꯛꯈ꯭ꯔꯦ, ꯊꯦꯡꯉꯐꯥꯎ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯐꯣꯟꯒ ꯇꯧꯕꯤꯔꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯃꯥꯏꯅ ꯈꯣꯡꯗ ꯁꯨꯝ ꯑꯩꯁꯦ ꯇꯞꯅ ꯇꯞꯅ ꯂꯥꯛꯄꯗꯨꯗ ꯑꯍꯥꯡꯕ ꯏꯪꯈꯣꯜ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯝꯗꯥꯏ ꯑꯗꯨꯗ꯫ ꯍꯧꯖꯤꯛꯀꯤ ꯑꯍꯥꯡꯕ ꯏꯪꯈꯣꯜ ꯃꯅꯨꯡ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯐꯤ ꯊꯣꯡꯗꯕ ꯀꯥꯏꯗꯨꯗꯤ ꯇꯧꯗꯦ, ꯈꯨꯗꯩ ꯑꯃ ꯁꯦꯠꯂꯦ ꯑꯗꯨꯒ ꯐꯨꯔꯤꯠꯇꯤ ꯂꯤꯠꯇꯦ, ꯃꯈꯨꯠꯇ ꯊꯥꯡ ꯑꯃꯃꯝꯁꯨ ꯄꯥꯏ, ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯖꯒꯣꯏ ꯁꯥꯕꯗꯧꯅ ꯐꯟ ꯐꯟ ꯆꯣꯡꯉꯒ ꯂꯩꯔꯝꯕ ꯑꯃ ꯑꯩꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯛꯄꯗ ꯑꯩꯁꯦ ꯉꯁꯥꯏ ꯕꯕꯥꯅ ꯍꯥꯏꯔꯛꯈꯤꯕꯗꯨ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯉꯝꯃꯤ꯫ ꯋꯥꯈꯜꯗꯁꯨ ꯑꯩꯁꯦ ꯇꯧꯔꯦꯗꯅ, ꯉꯁꯤꯗꯤ ꯑꯩ ꯊꯤꯡꯅꯨꯞ ꯇꯝꯃꯦꯗꯅ, ꯃꯁꯤꯕꯨ ꯍꯧꯖꯤꯛꯐꯥꯎ ꯑꯩ ꯎꯗ꯭ꯔꯤꯖꯥꯔꯣ? ꯑꯩꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯒꯁꯨ ꯃꯥꯅ ꯈꯪꯈ꯭ꯔꯅꯤ, ꯁꯤꯗ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯔꯦ ꯑꯗꯨꯁꯨ ꯃꯥꯅ ꯑꯗꯨꯝ ꯎꯈ꯭ꯔꯅꯤ, ꯂꯨꯝꯕ ꯌꯥꯕ ꯃꯄꯥꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯀꯩ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯒ ꯑꯩꯈꯣই ꯕꯕꯥꯁꯤꯅ ꯐꯣꯟꯁꯦ ꯇꯧꯁꯜꯂꯛꯈꯤ꯫ ꯑꯩꯒꯤ ꯐꯣꯟꯒꯤ ꯔꯤꯡꯇꯣꯟ ꯃꯈꯣꯜ ꯑꯁꯤꯁꯨ ꯌꯥꯝꯅ ꯍꯧꯕꯒ ꯑꯗꯨꯃꯥꯏꯅ ꯐꯣꯟꯒꯤ ꯔꯤꯡ ꯑꯗꯨ ꯍꯧꯅ ꯈꯤꯡꯉꯛꯄꯗꯨꯗ ꯃꯥꯡꯗ ꯐꯟ ꯐꯟ ꯖꯒꯣꯏ ꯁꯥꯔꯤꯕ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯁꯥꯗ ꯄꯨꯈꯪ ꯍꯦꯛ ꯈꯪꯉꯕ ꯃꯥꯜꯂꯤ꯫ ꯃꯥꯁꯨ ꯃꯁꯥꯗꯨ ꯐꯜ ꯂꯥꯎꯅ ꯆꯣꯡꯈꯠꯂꯒ ꯑꯩꯔꯣꯝꯗ ꯇꯨꯡꯁꯜ ꯂꯥꯎꯅ ꯑꯣꯟꯊꯣꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗꯗꯤ ꯑꯩ ꯑꯣꯏꯔꯣ ꯃꯤ ꯑꯣꯏꯔꯣ ꯆꯦꯟꯗꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯩꯁꯨ ꯍꯣꯠꯇꯅ ꯕꯕꯥ ꯕꯕꯥ ꯍꯥꯏꯗꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯒ ꯑꯩꯁꯦ ꯌꯨꯝ ꯇꯥꯅ ꯆꯦꯜꯂꯝꯃꯤ꯫ ꯊꯣꯡꯒꯥꯟꯗꯒꯤ ꯂꯥꯎꯔꯒ ꯆꯦꯜꯂꯛꯄꯗꯨꯗ ꯄꯔꯤꯡ ꯁꯥꯅ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨꯗ ꯑꯍꯤꯡ ꯑꯗꯨꯗ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯕꯥ ꯏꯃꯥ ꯃꯈꯣꯏ ꯄꯨꯟꯅ ꯃꯄꯥꯟꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯄꯥꯈꯠꯅ ꯆꯦꯟꯊꯣꯛꯅꯔꯛꯈꯤ꯫ ꯑꯩꯁꯨ ꯌꯨꯝ ꯃꯅꯨꯡꯗ ꯍꯣꯠꯇꯅ ꯆꯦꯟꯁꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ? ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯈꯠꯅ ꯆꯦꯟꯁꯜꯂꯛꯏꯗꯣ? ꯀꯔꯤ ꯊꯦꯡꯅꯔꯛꯑꯒꯦ ꯍꯪꯉꯛꯈꯤ꯫ ꯑꯩꯁꯨ ꯑꯗꯨꯝ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯝꯃꯤ꯫ ꯏꯃꯥ ꯂꯩꯍꯧꯔꯦ ꯁꯤꯗ ꯖꯒꯣꯏ ꯁꯥꯔꯒ, ꯃꯥꯅꯁꯨ ꯑꯩ ꯎꯈ꯭ꯔꯕꯅꯤ, ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯑꯣꯛ ꯈꯣꯡꯅ ꯀꯞꯄꯝꯃꯤ꯫ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅꯁꯨ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯖꯦꯝꯁꯅ ꯀꯞꯄꯤꯁꯤꯕꯣ, ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯔꯤꯅꯣ ꯍꯪꯅꯔꯛꯈꯤ꯫ ꯕꯕꯥꯅ ꯑꯃꯨꯛꯇꯨ ꯑꯩꯅ ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯉꯁꯥꯏ ꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯐꯅꯗꯤ ꯍꯥꯏꯖꯕꯅꯤ, ꯀꯅꯥ ꯂꯧꯔꯤꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯉꯥꯡꯅ ꯁꯪꯅꯕꯁꯨ ꯌꯥꯝꯅ ꯊꯤꯔꯤꯁꯤ, ꯅꯪ ꯑꯩꯅ ꯆꯠꯀꯅꯣ ꯍꯥꯏꯗ꯭ꯔꯥ, ꯀꯩꯗꯧꯕꯒꯤ ꯆꯠꯂꯤꯅꯣ ꯍꯥꯏꯗꯅ ꯕꯕꯥꯅ ꯑꯩꯁꯦ ꯀꯟꯅ ꯀꯞꯄꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯅ ꯕꯕꯥꯕꯨ ꯈꯥꯝꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯇꯟꯖꯥꯁꯤꯗ ꯅꯪꯅ ꯑꯗꯨꯃꯨꯛ ꯇꯧꯔꯤꯗꯨꯅ ꯀꯔꯤꯅꯣ? ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯑꯉꯥꯡ ꯑꯁꯤꯅ ꯀꯔꯤꯅꯣꯃ ꯊꯦꯡꯅꯔꯦ ꯍꯥꯏꯔꯒꯗꯤ ꯀꯔꯤꯅꯣ ꯀꯔꯥꯅꯣꯗꯣ ꯍꯪꯕ ꯌꯥꯗ꯭ꯔꯣ? ꯖꯦꯝꯁ ꯀꯀꯥ ꯍꯣꯏꯗ ꯍꯥꯏꯌꯨ ꯅꯪꯅ ꯊꯦꯡꯅꯔꯛꯏꯗꯣ ꯀꯔꯥꯏꯋꯥꯏꯗꯅꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯒ ꯌꯦꯡꯉꯨꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯀꯀꯥ ꯍꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯁꯤꯒꯤ ꯃꯤ ꯂꯩꯅꯗꯕ ꯏꯪꯈꯣꯜꯗꯣ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯍꯧꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯀꯥꯁꯤꯡꯅ ꯑꯃꯨꯛ ꯑꯗꯨ ꯅꯪ ꯃꯤ ꯏꯆꯝ ꯆꯝꯅ ꯂꯦꯞꯄꯝꯕꯗꯤ ꯅꯠꯇꯦꯀꯣ, ꯃꯤꯗꯣ ꯀꯅꯥ ꯃꯥꯟꯒꯦ ꯍꯪꯉꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯃꯤꯗꯨꯗꯤ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯇꯦ, ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ, ꯑꯗꯣ ꯃꯥꯒꯤꯗꯣ ꯂꯥꯏ ꯁꯥꯟꯅꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯈꯪꯉꯤ꯫ ꯃꯈꯨꯠ ꯑꯅꯤꯗꯨꯗ ꯊꯥꯡ ꯑꯃꯃꯝ ꯄꯥꯏꯔꯒ ꯐꯟ ꯐꯟ ꯆꯣꯡꯉꯒ ꯖꯒꯣꯏ ꯁꯥꯍꯧꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯩꯅ ꯋꯥꯔꯤꯗꯣ ꯇꯝꯃꯨꯕꯗꯒꯤ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯅ ꯂꯥꯛꯑꯣ ꯊꯨꯅ ꯂꯣꯏꯅ ꯊꯣꯡꯅꯔꯣ, ꯁꯥꯂꯥ ꯍꯧꯖꯤꯛ ꯑꯁꯥꯏꯗ ꯕꯨꯠ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯥ ꯑꯗꯥꯏꯗ ꯂꯩꯔꯝꯕ ꯃꯤ ꯑꯃ ꯍꯦꯛꯇ ꯀꯟꯊꯠꯂꯗꯕꯅꯤ ꯍꯥꯏꯗꯅ ꯁꯥꯎꯅ ꯃꯄꯥꯟꯗ ꯂꯣꯏꯅ ꯊꯣꯡꯅꯈꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯣꯝꯗ ꯂꯣꯏꯅ ꯆꯟꯅꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯅ ꯀꯞꯄꯤꯕꯗꯨꯗ ꯌꯥꯔꯦꯁꯦ, ꯇꯣꯛꯑꯣ ꯀꯩꯅꯣ ꯅꯨꯄꯥꯅꯕꯨ ꯏꯀꯥꯏꯗ꯭ꯔꯣ, ꯀꯞꯄꯤꯗꯣ ꯏꯆꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ, ꯉꯁꯥꯏ ꯊꯥꯕꯜ ꯆꯣꯡꯕꯗ ꯊꯧꯅꯥ ꯐꯈꯤꯕ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯨ ꯊꯧꯅꯥꯗꯨ ꯀꯞꯄ ꯇꯣꯛꯑꯁꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯃꯥꯏꯅ ꯏꯃꯥꯅ ꯀꯔꯦꯝꯅꯕꯣꯏ ꯀꯩꯕꯣꯏ ꯋꯥ ꯉꯥꯡꯉꯛꯄꯗꯨꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅ ꯏꯃꯥꯗ ꯆꯤꯟ ꯊꯤꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯀꯩꯅꯣꯍꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ, ꯅꯨꯄꯤ ꯅꯪꯁꯨ ꯑꯗꯩꯗ ꯄꯨꯍꯦꯟ ꯍꯦꯟꯖꯜꯂꯨꯔꯅꯨ,
Nama nasa punang ngasi mapanda tunggera haidana babasu yamna saurami. Mapanda thongnakiba kakasing aduna so aina haiba mafam aduda makhoi punna chalaga yenguba matamdadi adai aduda midi kanamata leiramba thengnaramde. Ngaya kakani duna adai da kwacha chalaga yengbaduda ikhona hangbadudagi angang macha ama kapaki hai. Maduda khoi kakayana hais sidi mawang amani chalhorasi mido khara hairaba mali angang kaphale law yumda halasi haidana kakani do yumda muk sangakhi. Adumaina sumarang miso kanamta tumnaramde. Nongalamday pung mari makai muk tarakpa daida aige lila amuk haurakhi. Aina leiriba kaduda amu ba pareng sangagay sa khong amuk pairaga sing khut amuk pairaga sing ay si matan setan nabagi mawongda aige mitaige wakhanungda maseng marang kari no uba haurame. Imungi miyo sing si masamata khangamde. Adumaina torokpadagi sa kapalawba taurame. Atopa yung tang na babagi masimanaw sing nataba. Atay atopa miyo sing naso adumaina ay nakana kapalawba tawbaduda. Kay dawragi hayda na pakana sensan naraki. Adumaina iso piba mamatarag tabaduda. Babay maso masada pakat pa haurame. Babaso ay daw na pakata na kapame. Isa sa karino matawri hayda na. Maduda babaso babagi masimanaw payahan doon. Tawba ka pa na kanore lao, maiba makaulusi. Nasano pa siya sige pibam sa yauragadi, maiba kaudragadi yararoy. Ay nasungarang do hairami do ni. Haiba ka tawba ka mapahik sa ida kamdaw ni. Lao karay da maiba laike do. Ang naragat huna kaulurasi, kapag alayran unang buhay rami. Madudagi babaso kam na taso. Kasi po karay dagi maiba no tiro do isibo. Pabo parakidro mabuhay rami. Babasong namang ihe ang topanida. Noy sa kamay na nangnagani. Lagda laon tibo tiraga di loy na pangbangagtani. Nangi gari tawdorake haibra. Ay gari da sasi haibra hangami. Adumay na babaga babaso gawari tawbaduda. Ako'y yung tang na ba din doon sa ama na sum na hairi. Nakoy na maiba tipang kangaroy hairaga na. Ngarang na handa tamo bigi masano pa maso. Sumay na tawkiday niya doon na makoy kita sangagahang. Makoy na tanariba maiba do karay da ginuhayda na. Adumay na tawro kara samna bahay gay. Ilom sa aduna na hayrak paduna. Babasang na sukway aduna para ni. Ako so marang madugi wakan gamata siya laudre. Tawba ng ko na laki ka lahoro. Natraga nang igari do tawdoro. Ay mubihoy da sangam magi. Nang sumoy da sangu ko aduga na kway karana. Ang nga si pazina siya naramo. Ay sale haramaga babasaw di. Ujiki mubi hariba imong aduda sango bada. Tan sana masano pa dumay ba mana. Layang agalayramni. Aduda layramni do maiba ni kangagpadagi. Babasong na parapap sang salaga. Waza maiba na tro waza maiba. Ay asay da gini ay gisano pa do. Karang taban chong bahalagpada ko asay da. Mahapapi ima na lay sanar mateng naruraba maali. Maduda ibungo asina taw kiba dumay na. Angang daw ujik kapalaw ba taw do na. Mayam na kanalak na pana tahawri. Yaraga di waza maiba na tawzan bido na. Ay gayong pawda lentong minaru si hayrami. Maiba doso babasong na harakpaduda, masada pungak nga ami, aduga sum na kuntoraki. Kanyo na kuya sa supo dumay na loy na tong narabo, lay na laitsat ama lakpadong na. Adu ang sige lay kurang basiso hawgadore. Ngayang ba yaroy duro duga punasat minarasi hayre. Maduda babasong na mupungkuy de kuy bira no waza maiba. Ay loy ba ngay zaragi ang do piba mama tahawdre hayrame. Babaso imong aduda sangaki. Maduda babasong na tu. Ada sangi say ginaw no pani. Magi masano pa makagyaw zabani. Inaw no pagi masawoy doy ni hayrami. Maiba doon na mukhoy sa kariso tawroy. Kari matapagat kano. Lay puduga layam duga kundin na rin ay tengnaramani. Adugi ni pakat kano. Ay hamba tawram si masihana mukta pang tokige. Baba na so babasok da maiba na truwa si hangami. Babasok na mukmani. Ay nawari do loy na taong krabani. Agdo lay kuramasi masiloy raga. Salasi hay na nga da lerong kira natraga. Sida dong lay gira hangami. Baba na muktaso. Ay ada lerong magay pakale. Baba di yung da mukhalaki. Imana sukay no nang namukhan bilisibo. Maiba di kaururabo hangami. Maduda baba na maiba do tamo bigi masano pa do. Lay kuram hauri tasaw le hauri bani. Lay kuram do loiraga koy gisida tasaw ga lakminarage hayauri. Isona sanbire moy gida maiba do lerong mido hayrami. Imana mo kaya mo kuido na mo gilay ko ng badubo. Ang nga sidik kayo no mamit kasi. Nagsangang san badong na tawri si bo. Ibungo imalay sidik karigino nang nanariga si dubo.
Nang baba angang si maray chi si kamay na tawdoy no hangami. Ay suwaki ba mong matawa mada. Mit kasi ngaksang hek nga pumakay. Isagi lay kasi siksanjar ka lay rami. Maduda kakana ay gilay do manungda tingsan kinaba. Makut kudombi do na tinjalak pada. Kakagi kudombi do ay nakana siktalami. Puraki ba mong mataw ni uwiri ba do. Kakaso sok padaki. Ay sidi mong amani hemaya siyam na tawi. Hukara ni ay mukta hidak tumukige haydana. Kakaso sok padagi mayumdang hak sangki. Asomda na maayba do na matang like parang magpaduda. Mubi hariba haladuna tamusogi matawa do nungayak tabadagi. Maayba do da sumna hayrami. Waza maayba maruay ba laige thorom loyra nina. Ahan sige do mukta satpiruro. Ako'y sukangi makoy na warang gadabado. Sidi hayeng na hangsila waza maayba na muklak pagituda. Thorom masi pangtho si maruay ba thorom loyra nina hayrami. Adumay na hayrap padagi maayba do na. O pare-pare ado di laway ka po na saminara si haydana. Babasaw ka po na maayba do kway kita langin na kami. Maayba do na hiyaksang ako dahi sasa yam na warami. Suwar pa way si inti na wala na ba nga mamdi. Maduda maayba do na sumna hayri. Kara tulok po lang kara hayraki. Lam na pang ba matanati. Asay da hubo pan ba nga agtani. Kitang tujalasi. Asumdagi ang si sanare. Ado na nakway na hayba po lang singado. Taurang tauro hayraki. Adumay na mayam sa kutsyen do na maayba do na. Hayrak pa pulam saram singado lang pa matong. Maayba do na like kuram toki badagi ay si Hana. Isada sangba mayaw pa mukpa mayaw rambado. Tamna niyam taraki. Ado ba pabaga imadaga so maayba do na sumna hayrami. Mapamamana ko na misak to kang ni taurano. Apabo eroy lepo haydana kan na hayo. Ay na like kuram ngay hayraki. Mataw sumna maayba do na like kuram badagi. Ay si po na tamna gyan taraki. Ay na gyan tarak padadi maayba do. Layramdrehan kilayrami. Numidang warampungaw humaday dahil sa giyalak to na. Sumangday sa ngihag pamami. Mayam na swagi nakti ikoy na. James karisu tawdrabo hangaki. Maduday so kumning daboy. Karap pare hayda na pumami. Ay so numito di sasakya na may imang mangami. Numito ginong kinaan bagadi. Ay si mapungpa na gyan tarami. Aduga makoy da sway na wari to tamami. Imana ba kanggu karasway gidalak to na. Kaino pon supay paidridi. Kung hindi taban mako manilay. Arapang akta ni salusida na hayday. Maduday ni imana ba singa do na. Yari taban ka pala nonoy na kang dapagiwani. Ay siru ba dagi halabani. Ay buting naruda na do na handak sa hisigidi. Taban tong bali pagi hayrami. Laiba ni imana ba singa do na mo. Karino hayri suwa simbro. Adugiro nang napon paidri to hayday. Numito dagi sa hidugi way na. Taban tong bali pami. Yung dagi po mapanuban kaya to'y natuonde. Maduda pa ba na imada sum na hayrami. Isano pa siya ko na warak pang amda pa do pun na way na warak kare. Giyantara din nuksi dose. Aduna isu haraw re hayrami. Maduday na babada sum na hayrami. Nang haraw ni numito na nang na. Timing kayo na pun taro padagi niya na uwi pedo. Dati ay na hayda kitang dasungan na ay halak sa hayragadi. Pola do taro pa yadro. Tumulaga mikap torok pa din yung singa agad torok pa natro. Adum na kuya dahil doon pa man na sumbut sana badagi. Sagi mi si pakpak yung dagi mapanuban po pa si kinarami. Aduga kuya dahil daliban pa masuda sa tarami. Aduki miyo si makukara sa pamini. Pakuy mong si doon po na kuk si beraloy na kay. Masama u gadi kay dahay runi. Makukara beralay jaragatsu. Masama uloy na parami. Milay su karaki gandi. Nupado na tingna dyan ngay matang karaki mamangda. Nakay minasusum na hay narami. Pwede kinupasa kay maming si Amuthoy kawi. Amuthoy da di butsang dabra kandi. Ahing numidang na ay dilera kulak pung sa tatsali. Noong matating na ihay di hayrami. Adum na yakayra magahudi kinupasi na. Numito lang pagrom dagi pagwalaga. Ako gi mapado lalaga mayom dahalag pazani. Pung sodong karatengami. Ahing nung ay pung baro tarakadori. Aduga nupasi sumasada tangama. Adum yepagasalami. Mangonagayam na tawayo sita na maming kauruba yaban nati. Tangdo na tinga hayda na kwatan tana duribani. Asum na nupado sumlapak dagi kwirum da pagulag pa duna. Handak tilay sana ba nupado mapamhong duna. Durin makaday na ting narikiba duma. Zamana na makutatanga mamampay raga. Jagway sarga lerang ba do Amuthoy na ting narami. Maduda Amuthoy hayra ba nupasi na. Durin mapandali pagabut sana riba nupa duda. Yam na kan na lauk tarami.
ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯗꯨꯗ ꯇꯧꯔꯤꯗꯣ ꯍꯥꯏꯗꯅ ꯃꯨꯟꯅ ꯌꯦꯡꯉꯨꯕꯗ ꯕꯨꯠ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯃꯨꯊꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯈꯪꯉꯕꯖꯥꯠꯅꯤ꯫ ꯃꯥꯁꯨ ꯁꯤꯗꯤ ꯕꯦꯔꯥ ꯀꯥꯔꯦꯍꯦ ꯍꯥꯏꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯣꯠꯇꯅ ꯆꯦꯟꯈꯤ꯫ ꯑꯃꯨꯊꯣꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯃꯤꯅ ꯆꯦꯟꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ꯫ ꯃꯥꯁꯨ ꯃꯁꯥꯗ ꯐꯤꯉꯥꯔꯥꯏ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯗꯣ ꯑꯗꯨꯝ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ꯫ ꯕꯨꯠ ꯁꯥꯟꯅꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯆꯦꯟꯈꯤꯕꯗꯨꯗ ꯑꯃꯨꯊꯣꯏꯁꯨ ꯃꯥꯒꯤ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯝꯃꯤ꯫ ꯕꯨꯠ ꯁꯥꯟꯅꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯆꯦꯟꯕ ꯉꯝꯃꯛꯇꯕꯗꯒꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯑꯃꯨꯊꯣꯏꯗ ꯎꯠꯂꯝꯃꯤ, ꯈꯔ ꯀꯤꯅꯕ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯑꯃꯨꯊꯣꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗꯤ ꯑꯩꯅꯁꯨ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯃꯤꯅ ꯃꯉꯣꯟꯗ ꯀꯟꯊꯤ ꯁꯤꯡꯅꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ, ꯃꯀꯣꯛꯇꯣ ꯈꯔ ꯕꯦꯔꯥ ꯂꯩꯕꯅꯤ꯫ ꯃꯥꯁꯨ ꯃꯤꯅ ꯊꯥꯡ ꯎꯠꯂꯛꯑꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯊꯥꯡꯗꯨꯅ ꯕꯨꯠ ꯁꯥꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯕꯨꯠ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯑꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯏꯅꯥꯏ ꯇꯥꯕ ꯎꯕꯗꯨꯗ ꯑꯃꯨꯊꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯟꯈꯤ꯫ ꯕꯨꯠ ꯁꯥꯟꯅꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯏ ꯊꯣꯛꯄ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯃꯤ ꯇꯥꯅꯕ ꯑꯩ ꯀꯟꯕꯤꯌꯨ ꯀꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯇꯥꯔꯒꯁꯨ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯗꯣꯝꯗꯒꯤ ꯑꯗꯨꯃꯥꯏꯅ ꯀꯧꯔꯛꯄꯗꯨꯗ ꯄꯥꯛ ꯊꯣꯛꯑꯝꯗꯦ꯫ ꯀꯣꯟꯅ ꯃꯤꯑꯣꯏ ꯑꯃ ꯑꯅꯤꯅ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯅꯨꯄꯥ ꯑꯃ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯄ ꯎꯏ ꯍꯥꯏꯗꯅ ꯆꯪꯁꯤꯜꯂꯒ ꯕꯨꯠ ꯁꯥꯟꯅꯕ ꯅꯨꯄꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯋꯥꯔꯤꯗꯣ ꯃꯌꯥꯝꯅ ꯇꯥꯔꯛꯄꯗꯒꯤ ꯁꯨꯝ ꯊꯤꯒꯠꯅꯔꯛꯄꯗ ꯊꯥꯡꯗ ꯌꯥꯜꯂꯝꯃꯤꯗꯨ ꯑꯃꯨꯊꯣꯏꯅ ꯑꯣꯏꯔꯝꯅꯤ ꯍꯥꯏꯗꯅ ꯑꯃꯨꯊꯣꯏꯁꯤ ꯃꯌꯥꯝꯅ ꯋꯥꯍꯪ ꯄꯥꯡ ꯇꯧꯕꯗ ꯑꯁꯦꯡꯕ ꯄꯨꯝꯕ ꯑꯃꯨꯊꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯇꯥꯛꯊꯣꯔꯛꯈꯤ꯫ ꯁꯨꯃꯥꯏꯅ ꯑꯩꯅ ꯂꯥꯛꯄꯗ ꯅꯨꯄꯥꯗꯨ ꯊꯥꯡ ꯄꯥꯏꯔꯒ ꯇꯨꯔꯦꯟ ꯃꯈꯥꯗ ꯖꯒꯣꯏ ꯁꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯊꯥꯡ ꯎꯠꯂꯛꯄꯗꯒꯤ ꯑꯩꯅ ꯇꯧꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯈꯪꯕ ꯉꯝꯃꯝꯃꯤ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥꯗꯨꯅꯤ ꯍꯥꯏꯕꯁꯤ꯫ ꯈꯔ ꯑꯃꯅꯗꯤ ꯀꯩꯗꯧꯕꯒꯤ ꯗꯣꯛꯇꯔꯗ ꯄꯨꯈꯠꯂꯤꯅꯣ, ꯊꯥꯗꯣꯛꯈ꯭ꯔꯣ ꯌꯥꯗ꯭ꯔꯣ ꯍꯥꯏꯅꯔꯝꯃꯤ꯫ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥꯗꯨ ꯗꯣꯛꯇꯔꯗꯒꯤ ꯄꯨꯊꯣꯔꯛꯑꯒ ꯃꯌꯥꯝꯅ ꯐꯖꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯉꯒ ꯃꯥꯒꯤ ꯄꯣꯠꯌꯣꯝ ꯆꯥꯌꯣꯝ ꯇꯧꯕꯤꯔꯒ ꯂꯩꯀꯥꯏꯗꯒꯤ ꯃꯇꯝ ꯄꯨꯝꯕꯗꯒꯤ ꯇꯥꯟꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯝ ꯃꯥꯁꯦ ꯃꯐꯝ ꯀꯔꯥꯏꯗꯅꯣꯃ ꯆꯠꯍꯟꯈꯤ꯫ ꯃꯃꯥꯡꯗꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯔꯅꯤꯡ ꯆꯥꯔꯕ ꯅꯨꯄꯥꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯤꯑꯣꯏꯁꯤ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯃꯈꯥ ꯇꯥꯅ ꯆꯥꯟꯁ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯑꯗꯨꯒ ꯑꯃꯨꯊꯣꯏꯁꯨ ꯃꯌꯥꯝꯅ ꯐꯣꯡꯅ ꯍꯩꯅꯗꯕꯒꯤ ꯋꯥꯅꯤ꯫ ꯃꯅꯨꯡꯗꯗꯤ ꯃꯥꯅ ꯅꯨꯃꯤꯠꯇꯨꯗ ꯇꯧꯔꯤꯕꯗꯨ ꯃꯌꯥꯝꯅ ꯂꯣꯏꯅ ꯊꯥꯒꯠꯅꯔꯝꯃꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫